lamdam masida ana laing gi lamda atuki matik asoba thodang lauriba rims hospital asi Younaba Chatliba Lambi rims road asigi fibam aduki matik fatre hariba lambi asi matam sangna mari leinaba singna hanna FAOBA yengbidabada maram moraga lambi asi Komjao Ngakta Ngaire natana nagi tapam liba dukan singna aina yadaba mongda miyamna satok sasin tawnagadaba footpath mathakta FAOBA posai thamjinbana maram moraga miyamna footpath asida satok sasin tawbadasu khudong sadaba kaya mayoknare rims road ki lambi asida ambulance singna aruba anaba patient kaya puduna lakpa matamda lambi ki fibam ka hena phataba sina maram moraga hospital yaudringaida punsi lomloi haningai leite karigomba lambi asida anaba puduna lakpa matamda lambi ki fibam phataba sina maram moraga anaba du fatanungda thoklabade madugi teksa kanana pugadore manipur da president rule chalaidaba matung manipur gi mafam kayada aina yadaba mongda sajaliba structure sing takthokpagi thabak paikhatpa hokre ana layengi damakta sathok sasin tawriba rims road ki lambi asi karamba matamda eviction pangthokadoribano haina miyamna wahang hangba hongnarakle atuba matamda mari leinaba singna lambi asibu semjinbiyo made lambi asi ki nageta niyom gi wangbada sajaliba structure sing asisu eviction tawbiyo haina praja section kayadage mari leinaba singi pungning singsilakle